Akashbani Imphal R.K.Gorani na pau pajari ahanbada maroiba pau Taramathoy suba malamgi yoga numit nga si pangthokli chahi asigi hiramdi yoga for one art one health haibasini Manipur da sunumit asi tongan maphamsingda pangthoknari Manipur police na thiba hombugi thabak chathaba tongan lalolupsingi miwe mari fare amasung Manipur da nga phawda COVID-19 positive oiba masing malphuni thoi sure Taramathoy suba malamgi yoga numit nga si pangthokli sahi asigi hiramdi yoga for one art one health haibasini Andhra Pradesh ki Visakhapatnam ki RK Base da pangthokpa malamgi yoga numit thoromda Pradhan Mantri Narendra Modi saruk yakhi RK Base ke kilometer kontaruk pakpa samudra khongma na pangthokpa thoromaduda miwi lak henbana saruk yaduna Guinness World Record thamna bhonari thoromaduda Pradhan Mantri na hai The theme of this year's International Day of Yoga is Yoga for One Earth, One Health. This theme reflects a deep truth. The health of every entity on earth is interconnected. Human well-being depends on the health of the soil that grows our food, on the river that gives us water, on the health of the animals that share our ecosystems, on the plant that nourish us. Yoga awakens us to this interconnectedness. Yoga leads us on a journey towards oneness with the world. Ngasi ki thoromadu da kendra ki ayush amasu hakselam da yaifa yumbal ga Rajya Mantri Pratap Rao Yadav amasu Mukhya Mantri N Chandrababu Naidu saru yakhi Bharat Navy ki personal listing taramathoy henbasu ngasi ki palan thoromadu da saru yakhi Malamgi yoga numit ka mai lainana Udhampur da pangthokpa tharomamada kendra ngalsel Mantri Rajnath Singh saru yakhi Manipur da sunumit asi tongan maphamsing da pangthoknari numit asi ka mai lainana Manipur University ki Yoga Department da Assistant Professor Oriba Dr. Nauksekpam Nilkamal na Akashbani Imphal da hai Yoga na base toriba philosophy asi Vasudhaiva Kutumbakam aina khangai masibu translate tawragadi The world is for all haibani aduna yoga haibase inclusive oiba approach amani maram aduna makhoigi religion gi wangda leiba podama oibana globally accept tawri huzik aduna yoga haibase prithivida shanti puraknaba yamna chawba upay ama oi hena handaki Yoga Day celebration ki theme se Yoga for One Earth and One Health aina Ministry of Ayush na lepirei Yoga nimit thorom Department of Yoga Manipur University da Shinduna University asigi Dr. Kamal Indoor Stadium na pangthoki thoromasida Manipur University ki Vice Chancellor Professor N. Lokendra Singh yauna University asigi Oja Singh saru yakhi Imphal ki Rims Hospital ki Jimkhana da sunimit asi pangthoki Kaksing District Yoga Sana Association amasung Indian Red Cross Society Kaksing branch na sindon tharomasi Kaksing Mayai Likai Community Hall da pangthoki Malimgi yoga nimit thorom lining thong amudon yoga center nasu sagolban tera amudon da leiba center asiki sanakya masa yoga sangne da pangthoki maduda yoga gi kana besing miyam da khangana ba hona bada asoba thodang lauriba yoga instructor nongthongbam Lakhendra Singh na yoga tauna pungning haksang phana thamba amadi afaba wakal khanduna aikoi punchinabi kana basing haibasida wangangki Manipur police na tongan mafam da thiba hombagi thabak chathabada lalhoba mari fare police ke cherol amana hai Kaksing jila ki Kaksing Turel wangmadagi RPF PLA gi miwi ama fakhi police na Tenopal jila gi border pillar humudra mari amasung humudra manga paringdagi Pripak Pro gi miwi ama amasung PLA gi miwi ama su fakhi Jiribam jila ki Kamaranga khulda thiba hombagi thabak chathabada NACN Niki sunigi miwi ama su fakhi mahak mipa mipun tawba amadi miyamdagi namduna sel khaibda chenaba misakni hairi Tabiriba pawasi Akashbani Imphal dagini Imphal jila ki oina miyamna COVID-19 test tokpam ama Palace compound leba iboya ima sumang nila sanglen da hangle kanagumba singna COVID-19 ki singna balai rabadi mapam masda laktuna test tawbina ba jila aski deputy commissioner thokpa cherola mana hairi
Manipur ngarang mi kunmapan nauna COVID-19 positive oiba thengnakhibga loinana hauji COVID positive oimi gi masing marpuni thoi sure masigi manungde mioi manga naba fakhre Raiji Haksil Vibhag ki Serol namada hai Imphal West gi mioi nifu taruk test of the kunithoi COVID-19 positive oima thengnakhi Imphal East gi mioi taruk Thobal gi mioi amma yauna mioi kumapan positive oiba thengnakhibani hauji laina asna narbi me humdra ma thoi home isolation tawduna lying chathari Raja Sarkar Horticulture and Soil Conservation Vibhag na sinduna ngarang None Zila gi Charoi Chakotlong Part 2 Community Hall amasung Tupulda Tamenglong gi Komlamarang kaina puthokna ba amade yongchak thabagi matangda nongmui oiba training program ama pangthokre training program adu MLA Dinganglong Gami gi meng makhada Integrated Mission Project Action for Community Transformation Impact ka khusamna dun pangthokpani training program adu da Namdunjang Tupul amadi Taukom jang kholdagi lakul lawmi kyana saru yakhi loinana lawmi singda komla sara yauna planting material singchu yenthokhi Bishnupur jila gi oina tongan ba rajniti dal singi but level agent khanabagi matangda mifam amangarang Bishnupur DC office ki conference hall da pangthokre mifam aduda jila adu deputy commissioner puja elangpom na sabapati oikhi loinana tongan ba rajniti dal singi mit sing SDO, SDC amadi election officer singsu saruyakhi Manipur da laiba sarkari amadi private government aided college sing oja sing Imphal amadi PhD gi degree sin nauna yengsinaba Raiji gi Department of Higher and Technical Education na University and Higher Education gi director da khangan khre Meghalaya gi Chandramohan Jha CMJ University dagi Imphal amadi PhD phanglakpa oja sing degree sing nauna yengsinaba Supreme Court na ingkomjali sing tara marigi March 13 da takiba rai amagi matungna thoranga si laukhatlakpani hairi hiramasi ga mairena Raja Sarkar na office memorandum ma thoktuna thabagasi paikhatna ba khangan khre maram aduna Sarkar gi amadi government aided college sing da oja oiriba singna CMJ University dagi Imphal amadi PhD degree phanglaba singna makhoi gi principal sing kuthangda masa gi degree gi akupa marol sing mathang thagi tara phawboda director da pisillakadabani ngasi phongwa pause sing maroi pausing da ma haujik Kshetrimayum Birosh leire Birosh Kshetrimayum Center na sugi makada laiba kukui militant group ki luchingba sing free movement ya hannaba warisan Jai Kisan Jai Jawan hainarabasu Manipur da kisan da nongmai kaplakpada Jawan tumina yengduna lairi haiba MP Bimol gi wafamna narol thodangi ahan balamai da fongli Transformer sakhibadagi Saumbung PSC Kendal thalaga layeng ba chathari haiba pawasina sanaleba pawchi ki ahan balamai da fongli Tangkhul Katamnau Saklong TKS na Pradhan Mantri Narendra Modi da Haujik Pathaliba Ngamkhoi Paring Chambal Khapagi Thabak Lepi Naba Takshinkre Amasung Jomi Council na Haujik Chathariba Total Shutdown Handoknaba Appeal Tawrakli Haiba Pawasina Sanga Express English Edition gi ahan balamai da fongli Pung kunmari gi manungda kunmapan positive oire Lanungthengi Aroiba Mathawang Pangthokre Haiba Pawasina Sanga Express Manipuri Edition gi ahan balamai da fongli Gan Female Amasung Tamengung Times da Kokomi Amadi Amukona Lau ba matam oibana laumi sing akpi senbina ba taksin kre haba pawasina ahan balamai da fongli ansam na ngamkhai paring sambal khabagi thabak meeting changbina ba UN amasung UNPO da memorandum submit tawkre amadi mayangkhang senapati turel gi khongda anya da mong da semjin chajeliba sing lokthokna ba district administration na warip lokre haba pawasina Hills Ornbill Express ki ahan balamai da fongli Imanadraba Abdul Qadir Hatpada Chenaba Singh Athuba Matam da Cherak Piu amasung Northeast da I Care gidamak modular OT complex laiba Rims na hanba oire haiba pawasina Hoilan Pawchi ki ahan balamai da fongli Club Nepal gi mifam pangthoktuna fubala gi thodok adu yaningdaba phongdokre Chenaba Singh phagadabani haiba demand tawkre amasung laumi sing da protection piduna law uhangadabani haiba paw sing asina pongnofum pawchi gi aruiba pawoina phongnari MLA Ramuivana Lamlang Gate Fautuna Faur Chatliba Imphal Ukhur Lambi 4-lane Oihanaba Center da Takchilubada Center nasu ayaba pirakle haba pawasina People's Chronicle gi ahan balamai da fongli Gorani Thagachari Birosh Haujik aroibida maru e paw amuhana Tamateshwa Malang Yoga Nimit ngasi pangthokli sai asigi hiramdi Yoga for One Earth One Head haibasini Manipur du numit asi tongan ba mafam sing da pangthoknari Manipur Police na thiba homgi thabak chathabada tongan ba langlurup singi mioi mari fare amasung Manipur dangang phawboda COVID-19 positive oiba masing marphuni thoi sure pauloi jare